Halo ma'am, jadi paham seperti blog macam nam darak. Ma'am si komarin jadi ni ko hi terus sering paham macam dari ma'am si mai rang loi pau ya. Mungkin tahu tak? Pau ya tu. Sering paham dari ma'am. Chan gini itu yang ni sini. Masih di paham dah kari lagi tu apa je ke? Nice. Drama. Sinari pajaban nong tahu ki. Ma'am pajaban ko view je apa yang laki ma'am. Farm yaudri farm yaur ka munam jara ke. Sajik kan no fanari si sajik farm bamne. Pai he moi mana je. Amu pantali amu hore amu pantali amu hoi. Kui dream ni fan ba. Aduh pajan hoi wis. Pajar. Wis. Yung ngoài farm được rồi cái tôi mày farm ki giang là phí cái rong tăng nằm ra cái con mày nó chỉ đi farm sẽ tôi block này second block hay ta này bắt nằm ra cái mày nó chỉ tăng cái nó chỉ ra ta rom rồi không nằm ra cái mà cái quả chỉ là đây này si cái gì ba si Hawaii si cái pami nó nung Hawaii này xin nè từng tâm nó rò làm tăng nông cái block xong không test bắt lên hè hết bây giờ cái này hết thua rồi Hawaii chỉ bắt lên căng bây giờ lên hè sai chả ha bây giờ hết thua bắt là cái nó to về maru lâu vậy nè chưa rồi bắt lên tôi phải chứ nó hiểu Hawaii tâm đi tầm ấy nè quan sát đi chỉ lấy này chúng hiểu mọi chúng rau lắm chắc gì cơ đồ mà sao thằng cái mà chúng miếng muối rồi nó chúng nông kì ngoài phải cho đấy bài em nè block là một hai rồi xin đây này chú photo đó dựng cái đi video đấy dựng nên phải gì chúng tâm nằm thật à cái hả sự học anh tên đây gì nè mẹ nhiều biết đâu nhưng Hawaii cái gì rất ra mà đây mà nằm thật à tâm nó spelen gì nhỉ bây giờ làm ní spelen gì chứ hiện có thể phát ra đúng hay đấy nông cá ta kiểu thế cái tin gì khát ta đấy tin táo đấy Pajar spelen di pajar he belen di dia post are he belen di pajar sawai oi na ama khao oi chondar yeng mem sum nam dara ke ko na ge koin thai mem do mai cha ho re oi na mo chị Hawaii chính chứ maro là mất ra và hầu lắm morok xí lập tức nè morok xe tây morok xí cái có xí morok xí tụi già đấy khăn lấy hoặc khăn hay nấu gì rồi sẽ lẽ xí cái hay nấu xí cái hầu mà khâu lại sẽ hầu đi vào hồi nấu xí hầu khâu lại xí cầm phơi lấy đấy xí mình view untuk nằm ra cái có paham mà nông cái view untuk nằm cái lấy chứ farm rồi chú lăng trức lăng nha hay nô chỉ hay nô cái kia hầu là hay nô hầu hay nô thì xí lùi đấy nít bớt lùi đấy em tập pan đấy hầu xí hay nô chứ nàng cái nè cá đấy nít kịp hay nô mềm rồi nè co chỉ em tập pan đấy lùi đấy em bốc pan đấy mà sao em đi pan đi mà lẹ đó em khử léo đi mới hết tua kìa
ꯁꯤꯒꯤ ꯍꯩꯅꯧꯒꯤ ꯃꯆꯥ ꯑꯃꯈꯛ ꯂꯣꯠꯂꯒ ꯄꯥꯜ ꯂꯩꯔꯝꯃꯦ ꯁꯤ ꯃꯨꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦ ꯁꯤꯗ ꯑꯃ ꯄꯥꯜꯂꯤꯁꯤ ꯃꯥꯅ ꯀꯔꯥꯏꯗ ꯂꯣꯠꯂꯒ ꯑꯃꯨꯛ ꯄꯥꯜꯂꯝꯃꯤꯅꯣ ꯁꯤꯁꯤ ꯐꯖꯔꯦꯅꯦ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯄꯥꯜꯂꯤꯁꯤ ꯁꯤ ꯍꯥꯎꯔꯅꯤ ꯎꯁꯇ ꯑꯃꯁꯨ ꯂꯩꯔꯤꯅꯦꯍꯦ ꯄꯥꯜꯂꯤꯅꯦ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯤꯅꯦ ꯁꯤꯗ ꯃꯥꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤꯗ ꯀꯔꯥꯏꯗ ꯂꯣꯠꯂꯤꯅꯣ ꯃꯥꯅ ꯁꯤꯗꯤ ꯃꯅꯤꯡ ꯇꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯇꯩꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ ꯄꯥꯟꯗ꯭ꯔꯦ ꯑꯃ ꯑꯅꯤꯈꯛ ꯂꯦꯝꯍꯧꯕꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯆꯥꯕꯗ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯆꯥꯅꯕ ꯔꯥꯎꯟ ꯑꯝꯇꯪ ꯅꯝꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯃꯅꯤꯡꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯐꯖꯔꯕꯅꯤꯀꯣ ꯃꯌꯥꯝ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯁꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯋꯥꯡꯉꯦ ꯐꯖꯅ ꯋꯥꯡꯒꯦ ꯒꯦ ꯂꯥꯎꯔꯦ ꯏꯕꯦꯝ ꯌꯥꯔꯦ ꯐꯖꯔꯦꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯃꯄꯥꯟꯒ ꯁꯥꯗꯅ ꯌꯥꯝ ꯐꯖꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯁꯤ ꯌꯥꯝ ꯐꯖꯔꯦ ꯑꯁ ꯇ꯭ꯔꯤꯛ ꯍꯦꯛ ꯀꯨꯡꯉꯤꯍꯦ ꯁꯩꯇ ꯃꯅꯨꯡꯁꯤꯗꯤ ꯄꯠꯄ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯧꯒꯠ ꯉꯝꯗ꯭ꯔꯕ ꯁꯤꯅ ꯁꯪ ꯃꯅꯥꯛꯀꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯔꯦꯀꯣ ꯁꯤꯗꯒꯤ ꯁꯤ ꯌꯦꯡꯕꯗ ꯐꯖꯔꯕꯅꯤ ꯁꯤ ꯃꯄꯥꯟ ꯂꯣꯏ ꯁꯥꯠꯂꯦ ꯁꯤꯅ ꯍꯋꯥꯏ ꯀꯣ ꯁꯨꯝ ꯅꯝꯊꯔꯛꯀꯦ ꯁꯨꯝ ꯔꯥꯎꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯌꯥꯝ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯐꯥꯝ ꯆꯠꯂꯨꯕꯒꯤ ꯃꯦꯃꯣꯔꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯔꯦꯡ ꯁꯥꯡ ꯊꯥꯕꯅꯤ ꯑꯇꯩ ꯌꯦꯡꯁꯤꯀꯣ ꯎ ꯃꯣꯔꯣꯛꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯗ ꯍꯧꯔꯦ ꯊꯥꯕ ꯍꯧꯔꯦ ꯌꯦꯡꯉꯨ ꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯈꯥꯁꯦ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯃꯣꯔꯣꯛꯁꯦ ꯑꯌꯥꯝꯕꯅ ꯄꯠꯂꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯄꯠꯂꯦ ꯊꯥꯏ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯄꯠꯂꯦ ꯁꯤꯁꯨ ꯄꯠꯂꯦ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯤ ꯐꯖꯔꯦ ꯃꯄꯥꯟ ꯂꯣꯏ ꯁꯥꯠꯂꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄꯗꯨꯅ ꯁꯨꯝ ꯌꯦꯡ ꯅꯨꯡꯉꯥꯏꯅꯕ ꯐꯥꯝꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯨꯝ ꯆꯠꯄꯗꯨꯅꯀꯣ ꯅꯣꯡ ꯐꯖꯅ ꯇꯥꯔꯦ ꯈꯪꯉꯦ ꯃꯅꯨꯡ ꯊꯤꯠꯅ ꯇꯥꯔꯦ ꯌꯧꯔꯦ ꯅꯣꯡꯁꯦ ꯐꯖꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯌꯥꯝꯕꯅ ꯁꯤꯔꯦ ꯁꯤꯗ ꯃꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯈꯔ ꯇꯔꯛ ꯍꯧꯔꯤ ꯑꯗꯨꯃꯥꯏꯅ ꯎ ꯃꯣꯔꯣꯛ ꯈꯔ ꯑꯗꯒꯤ ꯑꯌꯥꯝꯕꯅ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯋꯥꯡꯕ ꯌꯥꯎꯔꯦ ꯑꯌꯥꯝꯕꯅ ꯄꯠꯄꯁꯨ ꯈꯤꯇꯪ ꯌꯥꯎꯔꯦ ꯅꯣꯡ ꯐꯃꯟꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯁꯦ ꯀꯨꯡꯃꯟꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡ ꯇꯥꯕꯩ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯩ ꯀꯣꯕꯤꯁꯦ ꯍꯧꯕ ꯍꯧꯔꯦ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯁ ꯁꯤꯃꯗꯤ ꯄꯥꯡꯁꯤ ꯁꯤꯔꯦꯍꯦ ꯁꯤꯃꯗꯤ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯃꯄꯨꯟꯁꯤꯁꯤꯗꯤ ꯌꯥꯔꯦ ꯁꯤꯃ ꯁꯨꯝ ꯇꯞ ꯁꯨꯝ ꯅꯝꯃꯛꯀꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤ ꯀꯔꯥ ꯁꯨꯝ ꯊꯥꯕ ꯈꯣꯠꯄ ꯎ ꯃꯣꯔꯣꯛ ꯁꯤꯃ ꯈꯔ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯠꯂꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁ꯭ꯋꯥꯏꯗ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯥꯄꯤꯁꯤꯒ ꯁꯤꯒꯨꯝꯕ ꯅꯥꯄꯤꯁꯤꯒ ꯊꯥꯃꯤꯟꯅꯕꯁꯦ ꯉꯥꯒꯤ ꯅꯥꯄꯤ ꯊꯥꯕꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯗ ꯎ ꯃꯣꯔꯣꯛ ꯍꯧꯔꯦ ꯁ꯭ꯋꯥꯏꯁꯨ ꯐꯖꯔꯦꯍꯦ ꯁꯤꯅꯤ ꯁꯤꯗ ꯅꯥꯀꯟꯗ ꯑꯃꯨꯛ ꯅꯝꯃꯝꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯦ ꯁꯤ ꯂꯩꯔꯦ ꯆꯨ ꯑꯃ ꯊꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯒꯤ ꯁꯤꯗꯅ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯤꯃꯗꯤ ꯄꯠꯄ ꯍꯧꯔꯦ ꯆꯨꯅꯤꯀꯣ ꯁꯤ ꯊꯥꯔꯤꯁꯦ ꯆꯨ ꯊꯥꯕꯁꯤꯅ ꯆꯨꯁꯤꯁꯨ ꯐꯖꯔꯦ ꯂꯐꯨ ꯐꯖꯅ ꯍꯧꯋꯦ ꯁꯤꯅꯦ ꯂꯐꯣꯏꯁꯦ ꯑꯗꯨꯝ ꯍꯥꯎꯕ ꯂꯐꯣꯏꯅꯤ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯁꯣꯝ ꯅꯥꯀꯟꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯤ ꯐꯖꯔꯦ ꯁꯣꯝꯒꯤꯁꯨꯀꯣ ꯒꯦ ꯂꯥꯎꯔꯦ ꯁꯣꯝꯗꯁꯨ ꯐꯖꯔꯦ ꯑꯩꯁ ꯁꯤꯗꯤ ꯍꯣꯁ ꯇꯥꯔꯦꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯒꯦ ꯂꯥꯎꯔꯦ ꯐꯖꯔꯦ ꯃꯄꯥꯟꯒ ꯂꯣꯏ ꯁꯥꯠꯂꯦ ꯆꯨꯖꯥꯛꯁꯨ ꯃꯔꯛꯇ ꯍꯧꯔꯤ ꯑꯗꯒꯤ ꯃꯔꯛꯇ ꯁꯤ ꯆꯨꯖꯥꯛꯀꯥꯁꯦ ꯁꯤ ꯆꯨꯖꯥꯛꯁꯦ ꯑꯩꯈꯣꯏ ꯆꯥꯛꯍꯧ ꯆꯨꯖꯥꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯣꯏ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯊꯥꯔꯦ ꯐꯖꯔꯦ ꯃꯄꯥꯟ ꯂꯣꯏ ꯁꯥꯠꯂꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯞ ꯁꯨꯝ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯁꯤꯗ ꯍꯧꯔꯤꯁꯦ ꯍꯩꯒ꯭ꯔꯨꯅꯤ ꯍꯩꯒ꯭ꯔꯨꯁꯨ ꯄꯥꯟꯕ ꯍꯧꯔꯦꯀꯣ ꯃꯌꯥꯝ
ꯍꯩꯒꯨ ꯑꯆꯥꯔ ꯁꯦꯝꯕ ꯍꯧꯔꯛꯑꯗꯧꯅꯤ ꯁꯤ ꯄꯥꯟꯕ ꯍꯧꯔꯕꯅꯤ ꯍꯩꯒꯨꯁꯦ ꯁꯤ ꯃꯊꯛꯇ ꯌꯥꯝ ꯄꯥꯜꯂꯦ ꯍꯩꯒꯨ ꯈꯔ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯁ꯭ꯋꯥꯏꯁꯤꯅ ꯈꯤꯇꯪ ꯃꯔꯨꯝ ꯃꯌꯥ ꯈꯔ ꯑꯣꯏꯕ ꯁꯤꯅꯤ ꯁꯥꯡꯅ ꯅꯍꯥꯟꯈꯩ ꯊꯥꯔꯤ ꯃꯌꯥꯝꯗꯣ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯤ ꯁꯤꯗꯁꯨ ꯋꯥꯠꯂꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯔꯤ ꯁꯤꯗꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯔꯤ ꯑꯁ ꯁꯥ ꯃꯔꯣꯏꯁꯤꯅꯤ ꯍꯌꯦꯡ ꯁꯥ ꯃꯔꯣꯏꯁꯤ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯁꯥ ꯃꯔꯣꯏ ꯄꯣꯁ ꯇꯥꯔꯦ ꯇꯨ ꯁꯥ ꯃꯔꯣꯏꯁꯤ ꯖꯒꯨ ꯖꯒꯨ ꯍꯧꯔꯤꯕ ꯐꯖꯕ ꯁꯤ ꯁꯦꯛꯄ ꯌꯥꯔꯛꯑꯅꯤ ꯁꯤ ꯁꯥ ꯃꯔꯣꯏ ꯐꯖꯔꯦ ꯌꯦꯡ ꯅꯨꯡꯉꯥꯏꯔꯦ ꯄꯣꯁ ꯇꯥꯔꯦꯍꯦ ꯃꯍꯩꯗꯤ ꯆꯥꯔꯦꯍꯦ ꯃꯖꯥ ꯏꯕꯦꯝꯃꯩ ꯁꯥ ꯃꯔꯣꯏꯁꯤ ꯐꯖꯔꯦ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯥꯛꯑꯦ ꯐꯖꯔꯕꯅꯤ ꯃꯌꯥꯝ ꯔꯥꯎꯟ ꯋꯥꯠꯂꯤꯀꯣ ꯔꯥꯎꯟ ꯐꯥꯗ꯭ꯔꯤ ꯔꯥꯎꯟ ꯅꯝꯃꯛꯈꯤꯒꯦ ꯍꯪꯒꯥꯝ ꯂꯣꯏꯅꯃꯛꯁꯤ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯂꯣꯏ ꯍꯧꯔꯦ ꯔꯥꯎꯟ ꯑꯃ ꯅꯝꯃꯛꯈꯤꯒꯦ ꯐꯖꯔꯦ ꯁꯤꯐꯧꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯀꯥꯆꯤꯟ ꯁꯤ ꯂꯩꯔꯦ ꯑꯥꯒꯤ ꯁꯪ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯀꯥꯆꯤꯟꯁꯦ ꯁꯤ ꯑꯣꯏꯕ ꯀꯣꯔꯅꯔꯁꯦ ꯀꯣꯔꯅꯔ ꯁꯤꯅꯤ ꯁꯤ ꯀꯣꯔꯅꯔ ꯑꯣꯏꯔꯦ ꯑꯥꯗ ꯂꯥꯛꯏꯁꯦ ꯁꯤꯗ ꯀꯣꯔꯅꯔꯅꯤ ꯁꯤꯗ ꯊꯥꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯍꯩꯅꯧꯁꯤ ꯁꯨꯡꯆꯥ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯆꯥꯕꯁꯨ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯃꯊꯪꯗꯗꯤ ꯁꯪꯉꯤꯉꯩꯗ ꯑꯆꯥꯔ ꯁꯦꯝꯗꯣꯛꯑꯅꯤ ꯃꯁꯤ ꯍꯩꯅꯧꯁꯤ ꯁꯨꯡꯆꯥ ꯆꯥꯍꯧꯗꯅ ꯆꯥꯍꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯃ ꯑꯅꯤꯕꯨꯗꯤ ꯆꯥꯍꯧꯋꯦ ꯑꯗꯨꯑꯣꯏꯁꯨ ꯑꯗꯨꯝ ꯀꯦꯜꯂꯒ ꯄꯪꯃꯥꯡ ꯃꯥꯡꯉꯒ ꯂꯩꯌꯦꯕ ꯃꯥꯏꯔꯦꯟꯁꯤꯃ ꯍꯦꯛꯇꯣꯛꯑꯅꯤ ꯉꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯣꯛꯄ ꯂꯥꯛꯄ ꯃꯥꯏꯔꯦꯟ ꯊꯣꯡꯗꯣꯏꯅꯤ ꯁꯤꯗ ꯁꯨꯝ ꯇꯝꯃꯦ ꯁꯤꯒꯤ ꯃꯆꯥ ꯑꯃ ꯃꯥꯏꯔꯦꯟ ꯀꯗꯥꯏꯗ ꯁꯤꯗ ꯃꯥꯏꯔꯦꯟ ꯑꯃ ꯁꯤ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯃꯥꯏꯔꯦꯟ ꯑꯃ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯍꯟ ꯇꯧꯕ ꯂꯥꯛꯏꯅꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯝ ꯀꯔꯝꯕ ꯍꯧꯔꯤꯒꯦꯅ ꯁꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯃꯁꯤ ꯂꯥꯏ ꯀꯠꯄꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯗꯤ ꯌꯣꯟꯕꯁꯨ ꯁꯤꯠꯇꯕ ꯑꯁꯤꯗꯁꯨ ꯃꯥꯏꯔꯦꯟ ꯑꯃ ꯂꯩꯔꯦ ꯁꯤ ꯃꯥꯏꯔꯦꯟ ꯂꯤꯕꯨ ꯂꯤꯔ ꯃꯥꯜꯂꯦꯅꯦ ꯄꯠꯂꯦꯅꯦ ꯁꯤ ꯃꯥꯏꯔꯦꯟꯁꯤ ꯄꯠꯂꯦꯅꯦꯍꯦ ꯄꯨꯝꯃꯦꯅꯦ ꯃꯥꯏꯔꯦꯟ ꯑꯃ ꯄꯨꯝꯃꯦ ꯃꯆꯥ ꯁꯤꯁꯨ ꯑꯁ ꯄꯨꯝꯃꯦꯍꯦ ꯃꯥꯏꯔꯦꯟꯁꯤ ꯂꯣꯏꯅ ꯄꯠꯂꯦ ꯌꯦꯡꯉꯨ ꯁꯦꯛꯇꯣꯛꯎꯗ ꯌꯥꯔꯣꯏ ꯄꯠꯂꯦ ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯆꯥꯎꯕꯤ ꯃꯥꯏꯔꯦꯟ ꯅꯠꯇꯦ ꯁꯤ ꯃꯥꯏꯔꯦꯟꯁꯤꯁꯨ ꯁꯤꯃ ꯀꯜꯂꯤ ꯑꯗꯨ ꯂꯩ ꯃꯥꯏꯔꯦꯟ ꯃꯆꯥꯁꯤꯡꯗꯣ ꯍꯦꯛꯇꯣꯛꯑꯣ ꯄꯨꯝꯃꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯧꯔ ꯍꯦꯛꯇꯣꯛꯑꯣ ꯁꯤ ꯂꯩꯔꯦ ꯇꯨ ꯁꯤꯗ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯅꯪ ꯑꯄꯥꯝꯕꯤꯗꯨ ꯂꯩꯔꯦ ꯁꯤꯗ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤ ꯍꯩꯁꯦ ꯌꯥꯝ ꯍꯧꯋꯤꯀꯣ ꯃꯁꯤꯒꯤ ꯍꯩ ꯉꯥꯛ ꯉꯥꯏꯔꯦ ꯇꯧꯔꯤ ꯁꯤ ꯍꯩꯁꯦ ꯍꯩ ꯉꯥꯛꯇ ꯉꯥꯏ ꯃꯥꯏꯔꯦꯟ ꯑꯗꯨꯗ ꯑꯆꯧꯕ ꯑꯃ ꯂꯩꯍꯧꯔꯕꯅꯤ ꯁꯤꯒꯤ ꯃꯥꯏꯔꯦꯟ ꯃꯆꯥ ꯅꯨꯡꯁꯤ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯏꯁ ꯅꯨꯡꯁꯤ ꯁꯤ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯆꯝꯄ꯭ꯔꯥ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯎꯕꯅꯤ ꯆꯝꯄ꯭ꯔꯥꯁꯤꯁꯨ ꯌꯥꯝ ꯊꯥꯗꯦ ꯆꯝꯄ꯭ꯔꯥꯁꯦ ꯍꯩꯅꯧꯁꯦ ꯄꯠꯂꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯁꯤ ꯍꯩꯅꯧꯁꯦ ꯄꯠꯇꯤ ꯄꯠꯂꯦ ꯁꯤ ꯍꯩꯅꯧꯁꯦ ꯄꯥꯟꯗ꯭ꯔꯕ ꯑꯥꯗ ꯑꯅꯤ ꯑꯃꯗꯤ ꯄꯥꯜꯂꯝꯃꯦ ꯍꯦꯛꯑꯝꯃꯅꯤ ꯁꯤ ꯍꯩꯅꯧꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯆꯥꯕ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯦ ꯆꯝꯄ꯭ꯔꯥꯁꯨ ꯄꯥꯜꯂꯦꯅꯦꯍꯦ ꯕꯦꯝꯃ ꯆꯝꯄ꯭ꯔꯥꯁꯤ ꯈꯔ ꯍꯦꯛꯈꯤꯁꯤꯔꯣ ꯍꯦꯛꯎꯅꯨ ꯁꯤ ꯍꯩꯅꯧꯁꯤꯁꯨ ꯆꯥꯕ ꯁꯨꯡꯐꯪ ꯐꯪꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯑꯁ ꯑꯩꯅ ꯊꯥꯕ ꯀꯥꯡꯕꯨꯁꯤ ꯑꯗꯨꯝ ꯄꯠꯂꯦ ꯐꯝꯃꯟꯗꯅ ꯁ꯭ꯋꯥꯏꯗ ꯃꯇꯦꯡ ꯁ꯭ꯋꯥꯏꯗꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯁꯤꯗꯤ ꯂꯣꯏ ꯐꯔꯦ ꯁꯤꯔꯔꯣꯏ ꯁꯤꯃ ꯐꯖꯔꯦ ꯄꯥꯟꯁꯥꯠꯂꯦ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯅꯤꯅꯦꯍꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯁꯤ ꯍꯩꯅꯧꯁꯤ ꯁꯤ ꯃꯨꯜꯂꯦ ꯁꯤꯁꯨ ꯆꯥ ꯐꯪꯗ ꯑꯁ ꯃꯨꯟꯗꯤ ꯌꯥꯝ ꯃꯨꯜꯂꯦꯕ ꯇꯤꯟ ꯌꯥꯝ ꯆꯥꯕꯅꯤꯗ ꯁꯤ ꯇꯤꯟ ꯆꯥꯔꯝꯒꯅꯤ ꯑꯩ ꯍꯦꯛꯇꯣꯛꯑꯒꯦ ꯍꯣꯏ ꯈꯔ ꯄꯨꯈꯤꯅꯕ
Yung kele. Es mulle si madi. Ito asang mo nga su. Ada amun mam di pale. Orin ko na salam dai tawra kasi. Ha juni sini round puzzle e ko asing sai kamela sin ba do pareng man tha ba. Sini ji le di ba. Paungi structure je ko. Kamel ni. Kamel le. Champra de se phajal pale he. Champra phajal pale. Sai na nam gi mong pham do sigi si yo re. Lo re. Si mangai re. Napi di sile de ne ngam si jak si sile no phal jira. Ha. Si ani sa ni. Mapa pan jo na seng to poi na. Phan ta la se. Si wen pha la ke. Si sa sa nga si jak ka tha. Asa si da le ba ma'am si lo tha ta ra ke du lang ju lang ba num pharan. Pare du di ma'am sai da lo shen jare ke si gi vlog se. Ngam si jak ka san ngam si jak ka tha ta ke. Lo shen la ke ma'am. Ma'am puno mo support to view like to view subscribe to view ma'am anong wo channel ni. SK Hyang. Em tạm good night. Good night na ti. Hầu tương này. Xong đâu. Ma'am.